Krumzari, ISTV Manipuri Pauling Tabir Punamapu Taranok Ngastigi Maru Ebapauda. Manipuri Sahitya Parishad Imphal recurring grant oina lupa lakh manga piragani haina Chief Minister Okram Ibobin Fungdokre. Jiri to pull railway line sembagi thabak tawriba company gi miwi sing tatana phapun bagi thabak makhatana chatharak labadi Kuki in PMD Kuki Chief Association lem na tharoi hairi. Amadi Mayasa Khagem Palina Nupagi Amadi EK Gym Maibam Lekaina Nupigi Kuntrahumdoi Suba State Arm Wrestling Championship ki overall team champion oikre. Pau Sandok na Pizari. Manipuri Sahitya Parishad Imphal gi recurring grant oina lupa lakh manga piragani haina Chief Minister Okram Ibobina Parishad asigi humpudra humdoi suba chahi gi mifam loisinbagi thoramda phongdokre. Manipuri Sahitya Parishad Imphal amasung JN Manipur Dance Academy ani khusamnaduna Academy asigi hol ngarang dagi satharakhiba chahi gi mifam loisinbagi thoramda PDA ki chairman Tongbram Mangi Babu Parishad ki president Professor Thoiding Zam Tombi Susaruk yaki. Thoram aduga mari leinana Parishad na tongan balamda khangatlaba mioi kungama panda award selgi mana amasung sanagi medal lanthoki. Akhana balembi na sankritani si mathangda lanthok chagdori kudor kidam pipi ga pija diba pari Mathangda lanthok chagdori ba upadi asi sangit pusan kunung sei upadi asi burobi lanthok chagdori ba upadi asi so sangit pusan ni nat sankritan Chief Minister Okram Ibobina hana recurring grant oina Parishad ki piramba lupa lakh ama adu hauziki matamga chunadabana lupa lakh manga oina piragani masigi mathakta Chief Minister gi discretionary fund dagi lupa lakh ama su piragani Sahitya na khunai amagi mingsel oiribani masina khunai asida piriba ithil amasung masina tungda kari oirakadaba yabagi haibagi wakhalon kaya phongdok padanatana khunai gi himai chumba hiroi amasu oiri Chief Minister na makha taraduna Manipuri lol na Indian Constitution ni Nipan Suba schedule da chanba ngamlibasi lamdam asigi chahi lising anigi puwari lezaba Sahitya gi chaba mayek sengna lezabadagini UNESCO na Manipur gi jagoi raspo sak khangbi bagum Manipur gi lai harau basu cultural heritage ama oina khanghaning bagi apamba phongdokhi lawsing gi pukai oigadaba aikhoi gi ina khulaba kala sanskriti amasung culture bu awang bathakta pukhatna bagi damak Manipur Cultural University ama sanaba governor na ayaba piduna leirabani sangai patta sagatliba Parishad ki building senba chahi asida loishinhanba mahaki maikai digi pangba yaba mateng pangani haina thajabasu thamki Kariguma ngamagadi aikhoidasu moi Manipur Sahitya Parishad tawna masi moi kano tawhanningba Assam dagi Hila Kandi dagi Silchar dagi even Bangladesh dagi mi bhok lakna paisa nungsa khara mateng pang haidai angamba mateng pang ki ba mayam masi Manipur Sahitya Parishad ki phanji lairagadi sigumba akhoi neighboring states da maybe Assam Nagaland or including Myanmar they should like ever. Bangladesh they like me. I'm saying Manipur Sahitya Parishad ki. Direct me. I'm saying moi the pidna, moi other branch officer must have the encourage the virgadi. Koigi Manipur Sahitya Parishad ki popularity si ini. Yam mahian gani. Project under construction the laiba, kampata laiba, permanent campus high-tare building. Manipur Sahitya Parishad ki se. Ahi mayam manu pang singta fund drive tawda isu mateng pangjige. Atuba matamda if possible within this current financial year the pura ready the thamnana batawsi haina ai oda tawbi ai session tawjabani Kuki in PMD Chief Association Tamelong District amasung Jiri Zone gi apunba mifamama 512 billion ta pangthoktuna warep kharasu lokre Kuki in P Tamelong District amadi Jiri Zone gi Information and Publicity Secretary Lelun Hapkipna phongdokhibada handak yamna toina national project ama oiba Jiri Tupul Railway line sembagi thabak tawriba company singi staff sing tattana fa punbagi thabak sathari basi
Kuki Inpi amadi Chief Association Tamelong District amasung Jiri Zone gi apunba miyamna yaningdi haiki. Thabag asi karamba group amadi Geng Kupuna Chatabano Haibadu Mia Mangda Sengdok Pirau Masina Maram Oiraga Kuki na hana Kundariba Mapam Singda Miam na Lana Ukigadore Asigong Batabak Asi Amuhana Satabiganu Anti-social Oiba Tabak Asi Makata na Chatarak Labadi Loop Animag na Lem na Taroi Haiki Loop ki Machin Chatpa Mui Ama Oiriba Lenlun Haukip na Handak Pangtokadoriba ADC Mikal Asida Miam na Santi Oina Bot Hadabiu Mikal Asida Kanagumba Candidate Amatada Support Toroi Haiki Handak Thuduk Railway Station gi level sing phawa khutpa kinya matangda koina sumna hainare Handak Thuduk si amakhutanate hanjan ore aduna andam kendra gi mising jambare ikai sukhangi adina Handak Thuduk si Toriba mising se nupa veredi organization usunu Giang Party Ocean, a Hoyni Haina Pundo Haina, a Hoy Pilto, in P. Amasun, Chief Association Joint Meeting Resolution Agni. Handak election see Kanasu support to the B, Kanasu support to the Ba, Congress Hungry BJP support to the Ahoyna Pambesina, Free Wood, Public Mayamna Pambu Halaga, and Masun, organization Kang de Kanakang de, would capture Adu Dato Bigunu. Free and fair election si ekoina pamje hena ekoi MP masun chief association na pelto jare Tungi Jati gi Yumbirel Oigada Mahirui Singi Kalaga Catholic School Amadi Mission School Singda Apan Bapi Dabana Tungi Yaipaba Oigani Haina Deputy Chief Minister Gakangam na Fungdokri Wafam Singarang Moirang Oksong Bunglekai de Leba St. Xavier School gi Silver Jubilee Celebration gi Thoramda Mahak na Fungdokibani Thoram Aduda Parliamentary Secretary M. Prithibi Ras Amadi Riverel Arul Susai Manicham Susaruk Yaki M. Prithibi Ras na Fongdokibada Apaba Mahiroi Puthokpa Haibasi Apaba School Kakta Oiba Yaroi Mama Mapa Madi Oja Singi Achoba Thodang Lei School Asigi Semjin Bidraba Retaining Wall Sing Atuba Matamda School Authority Madi Parents Singa Tanaraga Semjilagani Haibagi Thazaba Thamki Deputy Chief Minister Gakangam na Success is not a destination, it is a journey Haiba Wafam Singh Mahiroi Singda Kaufam Thokte Afaba Samas Ama Oina Honabada Larik Laishugi Mangal Leba Changi Mahiroi Singna Mathau the Puning Changduna Afaba Kunai Oina Honaba Tangai Fade Mahitam Zari Mioi Singi Kalaga Kanagumba Singna Apanba Ayat Papiba Sita Widaba Fai Pongdoki Lamdam Masida Mirol Kayagi Mamang de Nupi Kunai Bu Ikai Kumnaba Madi Nupi gi Fida Wang na Piduna Palakpa Purup Asi Ngasidi Orpi Nebiba Hantana Yengbiba Nupi da Chataba Watokaya Toina Taba Haurakli Haina Women Welfare Organization Kanglai Park Ziri Masagi General Secretary M. Bimulini Fongdokri Uja Tholda Laiba Organization Asigi Office the Pangthokpa Paugi Mipam Amada Mahangna Makha Taraduna Nupi Singda Chathariba Miwat Minai Asibu Tingnana Bamadi Nupi Kunaigi Yaifanaba Thodang Karadang Oirabasu Paikatnabagi Pandamda Loop Asina Lamdam Masida Nupi Singbu Temsing Narakpa Kayadagi Kannaba Thoram Kaya Tawduna Lagni Lagliba Megi Tang Tara Tereta Nupi da Satharakpa Miwat Minay Amasung Nupi gi Pibam Haiba Wafamda Kana Nainaba Thoram Amasuk Pangthokani Paugi Mipam Asida Vice President M. Gomti General Secretary M. Bimolini Lengang Pokpi Unit Ki President A. Jamini Modbung Unit Ki President S. Mangolay Masusaruk Yaki Nupi da Sathaba Miwat Minay Kayagi Mayokta Kongjang Kaya Samsinduna Lagli Loinana Iramdam Asigi Loji Loya Sinba Tuna Nupi Kunai Bumi Kapto Anduna Nupi da Sathaba Miwat Minay Kayagi Mayokta Lainana Bai Pandanda Awareness Sathaba Amadi Seminar Kaya Amtokuna Lagli Jiri Iramdam Asidasu Women Welfare Organization Kanglaipa Jiri Masalo Sangna Sinjaduna Lagliba Megi Tantra 2015 da Nupi da Sathaba Miwat Minay Amasung Nupi Pibam Haiba Hiram Asida Kana Nenabagi Thoramama Pangtok Jagani Mapang Amadi Jiri Dalariba Nupi Sangsang Singna Saruk Jabiu Amadi WWOK Jiri Masalo Sangna Sinjariba Thoram Asibu Mapung Pan View Thobal Kendrugi Manungda Irong Thokchom Awang Primary School gi building sabagi matangda mayang Imphal dagi sagol sem ingu kauba amana
सिरिबा मराल युमफम याउदबनी हाइना लेसांग थेम सांतना फोंदोगली मणिपुर प्रेस क्लब पांगथोकपा पाउगी मिफम अमदा महांगना मखा तारादुना स्कूल असिगी बिल्डिंग इंगोगा थबक सुमिनबनी अदुबु करिगुंबा खरदगी थबक असि मंगोंदा पुन्ना सुननबा यानबा अमदा पिथोकलबनी अदुगा महांगना नत्तबा वफम क्या हाइजिनदुना किहल्ले असमना अरानबा क्या संदोक्तुना मियामदा लान उहन्नबा होनरिबा से लाइबक थीबनी अवाय अखुम मखा ताना तौनबगी महुता आइनगी थोंगदा ओइना थेंगनसि हाइखी करिगुंबा परमाल लाइरगदी असेंबा प्रूफ ऑफ एविडेंस लाइरगदी अइना मांगी मोबगी मयुमदा सिफाई थाजलै सरेंदे थाजलै हाइबा अदुगुंबा करम सिफाई नोजो आई खंगे असिगुंबा परमाल लाइरगदी असे आइन गोयबा अइना मखोइनि पिरकपा दंदीरो आई साना याना गबदेगनी जून की तांग अमदा पांगथोकदोरिबा एडीसी मिखलसदा जेडीयू की ओइना मिरेप अमा विड्रॉ तौरगनी लोइनना अतोपा इंडिपेंडेंट तरुक अमसु पार्टीना सौगलगनी हाइना जेडीयू की स्टेट सेक्रेटरी लेन गांगतेन फोंदोखरे बाबूपरादा लेबा पार्टी की ऑफिस पांगथोकपा पाउगी मिफम अमदा महांगना मखा तारादुना हंदकी मिखलसदा जेडीयू ना चांदेलदा अहुम सदर हिल्सदा अमा अमसुंग उखरुलदा अनि थादोकपनी अदुबु नॉमिनेशन फाइल तौरबा मतुंगदा चांदेल एडीसी की मनुंग चनबा खोइबु कॉन्स्टिट्यूएंसी दा थागत पमिरेब असि तोंगान तोंगान प्रेशर क्याना तंगाई फदना विड्रॉ तौरगनी अमरमदा चुराचांदपुर उखरुल अमदी चांदेलदा इंडिपेंडेंट मिरेप ओइना थोरकपा तरुकता पार्टी ने सौगलगनी हंदकी इलेक्शन असिदा तोंगान तोंगान ग्रुप क्याना अकी अखंग पिरकपसि यानिंगदे नियम चुमना अकीब याउदना पांगथोकपा मिखल ओहेंसि हाइखी एखोइगी कैंडिडेट सिंगदा थ्रेट पीबा वार्निंग पीबा हक्कनी फागनी तुपकनी हाइबसे पार्टी ना कंडेम तौरगा याम नुंगाइतबा एखोइ फोंदोई यारगदी एनी इंसर्जेंसी ग्रुप नागा की बॉयसुनु कुकी की बॉयसुनु मोइना इलेक्शन सिदा इंटरफेयर तो बिदनबा पार्टी सिना अमुक हन्ना अपील तवी पलेलगी मिसी मीना थोगन खिबा थौदो अस्तिगी नाखै सेंबा वारोसिनमा लागलिबा मेगी तांग 35 फाउगी मनुंगदा सरकारना पुरक्त्रबदी मथंगी नुमितकी अयुक पुंग 3 दगी हौना पलेनदा मतम कक्तना कर्फ्यू थंबगा लोइना मणिपुर अमसुंग मणिपुरगी मपानदा पाक सन्ना मियांगी वकत खोंगचत चतनबा वारेप लौरे हाइरी जेएसी पलेन अमसुंग उकलना सिंदुना ngasi लुपकी मयालोइसंगदा फमखिबा लुप क्यागी लुचिंगबा सिंगी अखन्नबा मिफम अमना वारेप असिल लौखिबनी नात लाइनिंग अमदी चटनबिदा अतमनना सिंगनरपा थोंग असिगी मिफमना कन्ना यानिंगदबा फोंदोखि सरकारना थौदो असिगी नाखै सेंबा वारसिन पुरकना बहोनदबबु पेंदबा फोंदोकनखि सरकार की पांगदबा अमदी मिचंग मिखाई नाइबा थोंगना मिहाद असिदा चेनबा मरालैबा सिंग लोइना फाबा ngamdri पुलिस की हैसिंगबा वाटपता नतना थमोय सेंगदबगी ममी पलेन थौदोकता सेंगना उटली पॉलिटिकल की खुदोंग साबा लौननबा होनरिबा अमदी मिचंग नाइबगी थोंग सिंग थादोक्तुना फुरुकी लुचिंगबा सिंगी थाकता लेंगा के मिहुत सिंग याउना तुंग कोइबा वारुसिन पुरकनबा थिनथदना सिनगदबनी हाइरी हौकिबा अप्रैल की तांग 19 उरिपोक पोलेम लेकायदा लेबा वहेंगबम बोल सिंह चाही 34 रोम सुरबा अहल असिबो लेकाय असि खबलांगबा लाइसेंग की मनाक्ता लेबा खोंगबान अमदा तासिंदुना लेरंबदा मतम चाना अंगांग मंगाना कन्बीखिबगिदमक यूथ लाइब्रेरी एंड क्लब उरिपोक पोलेम लेकायना थागतपा फोंदोकले नुपी मचा मंगा नौरेमथोम लाइश्रम लेरक्तगी खोमद्राम मोनिका चाही 3 लाइश्रम प्रेमिका चाही 3 केसिमिया लाइश्रम चाही 3 बेनुसी लाइश्रम चाही 3 अमसुंग नौरेमथोम खुलेम लेकायदगी सुइसी कामई चाही 3 ना ट्यूशन चलुरगा मयुमदा हलकपदा अहल असि इसिंगदा तादुना लेरंबदगी कनखिबनी मखोय मंगा मग कोमोरिन मोंटेसोरी दा क्लास 6 अपिगनी क्लास 7 अमदी 8 तमलिबा माइरोय सिंगनी हाना कांग्रेस के मिनिस्टर ओइरंबा एमडी अलाउद्दीन खान की मचानुपा एमडी नसरुद्दीन खान अमसुंग डॉक्टर वाई अंतास खान ओपगी थौरुंगा लोइनना नोंगमगी ओइबा बीजेपी की पॉलिटिकल कॉन्फ्रेंस अमा क्यामगई मुस्लिम अवांग लेकायदा लेबा मयुमदा पांगथोखरे थरम मसिदा बीजेपी जनरल सेक्रेटरी एडमिनिस्ट्रेशन एम आसिनी कुमार कैराउ जिला परिषद मेंबर एमडी अब्दुल सलाम भारतीय जनता युवा मोर्चा के स्टेट प्रेसिडेंट ओइना मालेस वाइस प्रेसिडेंट वाई गोपी सुसरुक याखी ओइना मालेसना हौजिक पालिबा कांग्रेस गवर्नमेंट असि पामद्रे हाइबसि ngasi पुल्लिबा मियामना साखिनी गवर्नमेंट असिना लौमी सिंगदा इसिंग पीननबा दाम क्या सारी अदुबु कानबदि फंगदे IFCD MI kada department ahum ase fail oibaga chap manare Manipur chakot hange hairabadi department ahum ase mathau ningthina tawhan batai haikhi MD Nasaruddin Khan na miyamna pamna thagat kiba mihut ngasidi MLA leitabaga manare awonba ma purakna bohona bada kairau kendrugi miyamna supunna leminasi haikhi mana toram mi ba ko ge ahal mana toram mi ba thobok thorom
खुदिमक्तो प्रोजेक्ट लोइने निंसिंग नंगाय वरे लंबेन थुम चौखला लम्मे मागे अंगम बथाकता अखोय की इस्लाम के धार दे जरिया ने मान मियोय बामन मी प्लबशे बदे कगमनि तंगम होंदे अकन म मैम लेरे हुजिकती अखोय की केंद्र के अकन बा थौब मैम लेरे पॉलिसी प्रोग्राम में आम सानरे प्रजा मैम दा अपन बलोनि सिरे आइना अदुम नमगनी आइना अदा नमगनी हाय को मी थगलुगनी नसी अदुना चपटपगी मम्मी हम पुतात्रे ठीक को मैम लो अमग लेरे अकोन बदा कोन खंगदा बमना बोचिदी कैंडिडेट न कोम बतौता दे प्रजा न कोम एम असिनी कुमार ना सेंटर की बीजेपी गवर्नमेंट ना असांग मियेंग थमदुना नहासिंग दा हेन मियेंग चंगली बीजेपी कम्युनियल ओइदे हाना कांग्रेस दा यावरंबा मियोय क्या बीजेपी दा यावरक्तुना अचौब थौदांग लौरी पालिबा कांग्रेस गवर्नमेंट असिना चौखत थौरांगी थादरखिबा सेनफम क्या फुरित खाउदा लोइने चंखरे हाइना मराल सिखी Sini sahabat BJP की प्रेसिडेंट का इशामा का होम मिनिस्टर यूनियन होम सेक्रेटरी सिंह मुंडा चिकन मतंदा ये लिसिंग अनी गकी या बिबनी लिसिंग तरा की या पीडीएफ जैसी ये लोग का पेखंग कोनी मसी yang अनक्पा लौनम लांगना मणिपुर प्रजादा रम समजरवा अनएम्प्लॉयड हा कया मदा लान लमजिंग मने आशिमाई नाइजरी सिदनते मखन मखन कयागी अजुंबा ट्रांसपेरेंसी लेतबा अकाउंटेबिलिटी लेतबा पैसा करोड़ करोड़ कयामा मणिपुर सखत थोड़ावी था तक नसेदी मणिपुर से सखत पे मम्मी उदबा कैपिटल प्रोजेक्ट खरा सारगा डीसी ऑफिस कॉम्प्लेक्स खरा सारगा सिटी कन्वेंशन सारगा फिल्म हॉल कोई एमएफटीसी हॉल सारगा मणिपुर सखल है यारोय नसे मणिपुर से सुमते यामना नुंगांग फिउन वरे नसेदी कन्फिक न पिक थलबा प्रॉब्लम की प्रॉब्लम नतंगार वन मिस्टेक दम वरे सेनापति डिस्ट्रिक्ट की मनुंगदा जुको तंपाकता किलोमीटर 15 रोम लंबी सेमलकलिबा अमदी रेस्ट हाउस हाजिलकलिबा असि मणिपुर सरकार न तुमिना लैसिली हाइना एमपीपी न मराल सिरी सेनापति डिस्ट्रिक्ट एडमिनिस्ट्रेशन न मरी लेनबा ऑफिशियल सिंह थादुना यंगसिलुरबगी मतुंगदा रिपोर्ट अमा सरकार द पीखरबसु कांग्रेस सरकार न थबक अमत लौखतना लैथोकलिबा असि मणिपुरी मियांगी मायोक्तनी मफम असिदा पृथ्वी की मफम अतैद फंगदबा जुकोलिली हौदुना टूरिस्ट सिंह मिडेफम ओइरिबनी लोइनना ट्रेकिंग अमदी माउंटेनियरिंग की ख्वाइदगी चुनबा मफम अमसु ओइरी असिगुम्बा थौंग सथरकलिबा असिदा सरकार न चपचाना थेंगनबा मथौ ताइ हाइरी पाउगी मरकथन अतेनबा ब्रेक अमतंग लौजरी अमुका न तराम नोक्सरी चौखटपा अमदी अफबा खुनाई अमा ओहेनबदा मतिंग लैबा नहा थोरक तंगाई फदे हाइना एडीसी इलेक्शन उखरुल डिस्ट्रिक्ट की स्टार कैंपेनर नबबोल के नोना फोंगदोखरे बीजेपी उखरुल डिस्ट्रिक्ट की मखादा निफुगमरी सुबा उखरुल मंडल न सिंधुना 13 संसद कंस्टिट्युएंसी की बीजेपी की मिरेब ओइरिबा विली ईयर की इलेक्शन कैंपेन हौदोपगी थोरमदा मांग वफम से फोंगदोखिबनी थोरम अदुदा बीजेपी की अतई मरुइबा मियोय सिंगसु सरुक याखी नवबोल के नोना मखा ताना फोंगदोखिबदा प्राइम मिनिस्टर नरेंद्र मोदी ना प्रजा सिंगी याइफनबा अनौब स्कीम अहुम हौदोखरे मसिदा सुनतना अवांग नोंपोक लमदमदा अकनबा मियेंग चंगली फोंगदोखी This is not election. This is saving of lives. Like Sweden, Sarah Henry seeking the Prazamayam Tabasum, Novum Lake to the secret of Prazamayam to get Kanaba to talk in Naharon singing Hide Lobio. मणिपुर पुलिस न बाजार मनुंग द पामदब थौदोक थोक्तना पांदम द चथरकपा पुलिस ड्राइव की मनुंग चनंगसी अयुक पुंग 10 खर हेलकपदा इम्फाल वेस्ट डिस्ट्रिक्ट पुलिस की कमांडो सिटी यूनिट की ओसी न लुचिंगबा टीम अमना मपाल कांगजैबुंग मनिंग द कोम्बिंग ऑपरेशन चथखरे मियोय क्या परेंग लेबहंदुना वेरिफिकेशन चथखी मखा ताना वहंग पहंग तौनबगीदमक मियोय 13 सिटी पुलिस स्टेशन द पुखी ग्रीन जोन इम्फाल अमदी वेजिटेबल नेस्ट लमजाउन पुन सिंधुना ऑर्गेनिक फार्मिंग की मतंगदा नोंगमगी ओइबा वर्कशॉप अमा संजेन थोंगदे लैबा स्टेट गेस्ट हाउस द पांगथोखरे थौरम असिदा एमयू की रजिस्ट्रार ओइरंबा डॉक्टर आरके रंजन सोशल वर्कर डॉक्टर राजेश्याम अमदी ग्रीन जोन इम्फाल की प्रेसिडेंट सरोखाइबम सरचंद्रना दाइस तफमदुना सरुक याखी वर्कशॉप असि हौदोपगी थौरंग मरी लेनना ग्रीन जोन इम्फाल की प्रेसिडेंट सरोखाइबम सरचंद्रना मियामना केमिकल फर्टिलाइजर सिजनदुना पोचै पुथोरकपा महै मरोंग सिंग चाबदा हकचांग सोकनिंगाई ओइ खल्लबसु पोथोक्ति मरांकाइना पुथोक्तबा यादबना केमिकल हार सिंग सिजनरी मसी खुदकता पुंगलेप लेपदी यादबनिना तपना लौमी सिंगना ऑर्गेनिक फार्मिंग लोमदा माय ओनसिन बिनबा अपील तौखी
Dr. Rajesh Yamna Hingnana Bagilan Famda Potok Yamna Putukna Bohotnarabasu Maduna Tungda Lakadaba Awabasing Pochai Taribasing Nakaradi Kantaningi Hakchang Susok Taba Potoksu Adumak Putokpa Yaba Organic Farming Lomda Lomi Singna Mai Karadi Onsen Haningi Organic Farming Togani Haiduna Jongtorakliba Lanai Loop Sing Pungning Toganingai Haiki Law Singugi Manam Sing Tariba London Dugi Silena some Kobi Bakariba Tariba Silena Law Singugi Bising say Masi Tangai Fatana Hingabalan Kanda Potok Ampu Tuna Hanaba Adana Makoina Madugi Chemical Gi I Potok Hidak Mams Sinabagi Apapata Badu Kangbra Kangdabra Matutonga Tandraga Productivity si Wanga Honaba Income si generate Tona Honaba Madugi Laka the side effect Maya Haksana Solaka Mayam the Moya Cantabal Mamzade Aduna Maram Wedana, I quite pretend that you will live a thick Pamana sing say, I could Chabada, Gibagumba, Queen and Tamakana, Patar Pagumba Puntarapa Tuzalapa, Sar Raga Sanda, digestion, war Pagumba, Karimaka, Topagidum, Pudowa Toxedum, talk to Nalay. Lamdam asida pangthokliba mela kayada jwar sanabagi thorom yauhandana ba MSU Thawal District Committee gi cherolamna phongdorakli Karigumba thoramasi yauram bathoglabadi MSU Thawal District Committee gi volunteers singna lokhalak pathaba khudimakta mela tawriba singna daita pugadabani hairi Palelda lailam thokpada nongmai kapsinduna misi mina thogan khiba thodok adubu All Maitai Christian Art and Culture Observation Council nuaitaba madi yaningdaba phongdorakli Apunba Manipur Matam Isai Kanglup Amiki Chahi Gimifam Brahmapur Nahabam Lekai de Leiba B Neta Chandra Sarma Gimayumda Leiba Amiki Temporary Office the Pangthokre Saknai Raba Saisakpa Hamum Naba Fralepam Iboyaima Asem Bimola Amadi Rajendrona Das the Pamduna Mifamadu Pangthoki Mifamaduna Laikidraba Aiba B Jayanta Kumar Sarma Gimapamda Ikai Kumnaba Utuna Minute Ani 2 minute Laiki Loinana Amiki Chahigis Hisab Amiki Anauba Chanapatha Puthokpa Amadi Saifam Singda Kalakar Singh Amadi Musician Singna Thengnariba Awaba Singi Matangda Kupna Khana Nainaki Amiki General Secretary B Neta Chandra Sarmana Chahigi report Thamladuna Amik na Pangthokiba Amadi Pangthokadaba Thabak Thoram Singi Matangda Sugaina Thamki Mahakna Makha Taraduna B Jayanta Kumar Sarmana Idamba Manipur Sanalaibak Haiba Isai Mayek Adubu Manipur State ki anthem Ohenna Basakada appeal Tauki Nasisu Khanabiyai Nasigi Mipamasina Kari Hena Chanzalaga like Irabana, Biramba, say May Miamasu, Hanadagi, say Hobuda Kandi, Robuda Kandi, Pansangi, say Kiwaba, Pansangi, Zaga, Pansan Kudimakta, Sarna Dunada, Lakraba, say, State Kisong, ONC. Manipur Sarkar na thamoy seng na kathok pagaloy na chahi khara asida chawkhat thorangi thabak paikhatuna lagli hiram kayada chawna ohong balaire haina Manipur ki Chief Secretary PC Lamkungana phongdokre ngarang Senapati District Student Association na Play for Change haiba thim da pangthokpa District Inter School Sports Meet ki mana yenthokpagi thoramda mahang wafam ase phongdokhibani thoram maduda Higher and Technical Education ki Commissioner P Wi-Fi amadi Association ki maruoiba miyoi sing su saruk yakhi Commissioner P Wi-Fi na District Asira Sarkar gi Higher Secondary School laitabana maramoiduna Education Department na lumna lawduna Senapati District ta anauba Higher Secondary School ama hanglagani masigi ayaba State Cabinet na numit kharani gi mamangda ayaba pikre PC Lamkungana Makhata na phongdokhibada Manipur Sarkar na miyam gi yaifana bathabak thorom kya paikhali amarumda mahairoi loop amadi atay sangstan singnasu Manipur chawkhanna bu honari masi afaba khongthang ni haiki We have seen a lot of changes for the last few years in the field of education, tourism, power supply, and industry and commerce and other areas. So for the students and for the people of Manipur, our future is very bright. Khundrak Pam Kendri Manung Channa Tiger Game ki Iril Turel Mathakta Sava Suspension Bridge ama Speaker TS Location Sangakre
Tharamasada Works Minister Dr. K.S. Ratan Kumar Su Sargyaki. Minister Ratan Kumar na government asina miyam gitangay fadaba kaya khang bagaloy na namadu ko khanana ba honari matang kharangay na bada miyam na sarkar bula na lawat tawigan haiki. Speaker Lokeshwar na Kendra sige manung channa idil turil mathakta sariba atopa thong taruk amasu atuba matamda loishinhan na ba honari sagol mangda laiba district hospital taba lambi asi pakthok pagithabak haure. Chawkhat thorangda miyamna mateng pijabadi chawkhat pamasung awanba purak pangamnoi haiki. Lambi se khod thadana 2015 and 16 se masidi 6 lane madi asagi soida wo phangane na ai ayana appeal tawdi da maroina masi tawklai se men khogi emphasis sai tare ro pandamdi larik lesu haina na ngang amam at least tangai ba ding thongoni gi class on obsadi tadana man honna ba pandamdi gi phangana honna ba thong sagalai ba lambi sagalai ba committee on sagalai ba dagi club sagalai ba maira sing sagalai na se asigi pandamdi kaltuna tai din darte Risikam na senduna megi tang tratrukta pangthokadoriba Manhunt lisingani gatara mangage screening ngasi takmuda leiba Nurathel leikonda pangthokre. Punna contestant kuntra mangage manungda ahum final round gidamak khangatkre. Khangat khraba singa dudi Maibam Darsan Leimakhuzam Bullet amasung Romario thodamni. Manhunt ki program manung channa subtitle ani logolak jam contestant kuntra na sarga duna best physics haibama best photogenic haibama subtitle ani ji akoi chandraje logolak jam Infal Sporting Club Uripok na IMC khusam na dunanga si Uripok ki flyover makhongi akoibada iram nala singdokre. Class 12 ki CCE program asi lagriba academic session dagi lokthulagani haina Education Minister na phongdoki basi laibak thibani masi tawbiganu haina AISF na khangalagli athoba matamda award pa oja sing hapsinduna mahiroi sing laik tamba phanganbi hairi. More Police Station dagi kilometer taranithoi rom chalaga leiba mapi khultaba lambida Assam Rifles na achat awok check tawba matamda motorcycle da lakpa mioi ani Chinese hand grenade ani ga konana fare makhoi dagi mobile handset ama seloina lupa lising kunga chamnga su fagatle faraba mioi ani adudi lal khothang chahi kunchaga taruk apokpa donglal atopa amana thangkholal chahi nifuga mapan makhoi ani maipi village dagi ni hairi. Manipur ki oina environment protection amasung conservation ki lamda thabak tawriba lanai NGO club institution school amadi college singdagi chahi asigi environment award lising ani gatara manga gi damak Manipur Sarkar ki Directorate of Environment na nomination kauri award ase lagliba jun gi tang manga da pangthokadaba World Environment ki thoramda khusinagani kanagumba singna biodata ga lam sing asiga mari leinaba document sing amadi photograph sing me gi tang kun faw gi manungda Directorate ase thazilakna bakhangalagli Mekola Youth Association Sinduna BJP gi National Secretary Syam Jaju amadi Indian Sports Sangha gi National President Sunil Gupta okpagi thoram ama ngarang Mekola ground da pangthokre thoram aduda sangha gi National Vice President W Ibomcha amadi atai maru oiba mioi singsu saruk yaki mioi kyana makhoi anida khudol potpi bagaloina na thorum gi saruk ama oina cultural program singsu pangthoki Sunil Gupta na phongdoki bada Bharat ki state amatada Sports University sadana Manipur da sanaba thorang tawriba si lamdam asigi sanaroi singi magun khangbanani University asi sanaba crore lising amagi manungda crore chama Manipur ki Chief Minister Okram Ibobida laikhrabani haiki Syam Jajuna Prime Minister Narendra Modi asi lairaba praja singi damakta khanba mioi mitam singi yaifanaba insurance policy scheme kya hangdokre Janadhan Yosna Gumba Kanaraba scheme ase Congress ki matamda piramba laite amaromda mahaki matamda Manipur da railway line yoba ngamlagani phongdokhi नरेंद्र मोदी जी ने 12 रुपए में पूरे देश के लोगों को 2 लाख रुपए का इंश्योरेंस दिया है 12 रुपए में चाय भी नहीं आती एक रोटी भी नहीं आती ऐसे 12 रुपए देकर आम आदमी अपने परिवार के लिए एक सुरक्षितता दे सकता है हर रोज का केवल 1 रुपया साल में 330 रुपए देकर और 2 लाख का इंश्योरेंस भी नरेंद्र मोदी जी ने सबको दिया है Manipur Sarkar ki Works Department tidim lambida mamang chahida ki lambi pakthokpa amadi drain semba ki thabak satharakli basida chana kanglon gi wangmada road diversion tawbana numidang gi matamda accident kya thogali haina Highway Truck Owners Welfare Organization phongdorakli road diversion tawnana lambi thingzin bada laibak nung amadi yotekna chingba thamduna lambi thatpana maram moidana
Numidangda achat awok singda kudong sananaba reflexive sticker sing thetpiu hairi. Maraktan natin ba break amagam lawzari. Amuka na taram langsari. JDO Zone 3 Thaubalgi Makada SSA Thaubalna Moijing Awang Laikai Lower Primary Madrasagi Mairoi Singda Lemna School Uniform Yenthokre. Uniform Yenthokpagi Thoromaduda MSF Head Office ki President KS Rauzuddin, PSO Head Office ki President ML Wakli Alsari Yauna School gi Headmaster in charge amadi Oja Singsu Saruk Yakhi. Punna Mahiroi Marifu Marida Uniform Yenthoki. Wadhauriba Mahiroi Singi Uniform Sing Paisa Khaigan Naraga Pigani Haiki. MSF ki President Rauzuddin na ing lisingani gatara mangagi session haukraga hauzikta uniform yen bahaibasi SSA amadi government ki thausilda asoiba leire haibani matam chana uniform amadi lairik sing fanghanna ba Manipur sarkar na sinbi gadabani haiki Facebook shula famdabagi problem leire su atu matam da masi chhatra singi amadi Manipur gi lairaba praja singi khalaka na masi gokhanna ba Manipur government amadi SSA atu matam sinbi gadabani haibani Dr. N. Premjitna Central Agricultural University Iroisembagi Vice Chancellor Oirakpada Nungaiba Fongdoktuna Okpagi Thoram Ama INA Hall Moirangda Pangthokre Civil Society Club Moirangi Miyam na Sinduna Pangthokhiba Thoram Asida Parliamentary Secretary Mairembam Prithvi Ras Hana MLA Oiramba S Gopal Club Amadi Atay Organization Kyagi Luchingba Singsu Saruk Yakhi Vice Chancellor Dr. M. Premjitna Central Agricultural University asi India khaktagi natana malengi manungda aphaba university ama ohenna bukhonagani mioibana hotpu honarabadi ngamdabal laite food technology linkhatna ba masung awang nongpok bharatta agri college taruk linkhatna ba khangalakle chada humphudra ki missing lomi oiribal lamdam asida lomi singi senthumgi phibam phagatna ba matam punamakta lawpham sing manghandana ba kanna honari haiki Children for Future haiba thimda angang singi haithoi singthoi ba khangdok namba thoram ama All Manipur Anganwadi Worker Helper Union amasung ICDS project Moirang Kaithel na puna sinduna Jinglak Kaithel thangada ngasi pangthokre thoram asida Manipur Police Wireless ki Director Oiramba N Rachandra Union gi Convener M Bino Susaruk Yakhi Isai Saireng Jagoina Chingbada angang singna athoi ahin tanakhi Nauna Chongthorakpa social workers singna nala singbagi namada handakta koilas thakhiba lambi kya JCB gi atumba makhongna thugaiduna amanga ta thoghanba yaure haina Kaisamthong Kendrigi MLA Laishom Ibom Jana Fongdogli MLA na thorakpa cherol amana Kaisamthong Kendrigi manungda leiba Waishel Marilga Samnaba Waishel Stream Punamak Amadi Leirak Manungda Leiba Khongban Punamak Haukiba April gi tang kundagi Chief Minister gi akanba instruction amagi makhada yamna kanna sengba masung tengbagi thabak sathari Kaisamthong area sengba loiraba matungda Waishel Marilgi makha thangba Hanubi thongdagi Samusang Santipur Naurem thongdagi Khulen Pat taba Maril Singh sengba haugani hairiba Maril Singh asi kilometer kunthra rom sangba maramna yamdrabada tha Manga tarup long changi hauzik sengni ba sida IFCD amadi PWD gi engineer singna marak ta laktuna lamjing biri masigi manungda nauna chongthorakpa social worker singna nala sengbagi mingda handakta koilas thaduna semkhiba lambi sing thugaiba yaure state ki hauzik oiba senthunggi phiba masida lambi sing koilas thabagi thabak paikhatpa pak ngambanate hana semkhraba lambi singi bill phawba phangnadri nauna chongthorakliba social worker singna nala sengbagi mingda nauna koilas thaba lambi sing amuk hanna makha tana thugai bidna ba MLA na appeal tawre ojek thabaki pau lobirasi Thabaki pau lobirasi Sports quota da BSF ki nupa amasung nupi constable chahunga humari logodori masagi chahi kulumde fawgi manungda leiba class 10 pass toba sana khodaba haiba north ki miyosingna lagliba megitang 35 fawgi manungda darkha sarakpa yagani hairi BSF CISF CRPF ITBP amasung SSB gi oina assistant commandant khara logodori Graduate pass toba masagi chahi kunmanga fawgi manungda leiba miyoisingna megitang 35 fawgi manungda online da darkhas thajlakpa yagani July gi tang 32 da Imphal da parikha pangthokani mathakta palliba thabagi pau asiki akupa marol babupara da leiba job center dagi khangba yagani amaramda fair service department ge sub officer mari logodori famsing asigi damak scheduled tribe ki ama OBC meitei ki ama amadi unreserved da anini Application for Manipur Fair Service ke headquarter Imphal dagi fangani
form pisin bagi arib matamna megitang kunmangani haina Manipur Fair Service ke director na khangalagli thabagi paw asigidi matang astalo jere hoji makha taba paw mo lobirasi New Delhi da pangthokhiba National Panchayati Raj Namita Panchayat Sasakti Karan Puruskar lisingani tara mangagi National Award fanglakaba Tawbul Gram Panchayat ki Pradhan W Borpati bu okpagi thoram ama Tawbul da pangthokre thoram aduda Rural Development and Panchayati Raj ke Minister Francis Ngajokpa MLA I Ibohal B amadi Manipur Panchayat Parishad ki Chief Advisor N Mohendra Susaruk yakhi Francis Ngajokpa na haikibada MGNREGS की मतंग दा चिंग दा हंदक बन तौखिबदु खुल लैतबा खुल की चीफ नि हाइबा मियोय मयाम अमसु यावखि फन मरंग कायदबना पाइखनिंग बथबक कया पाइखतपदा खुदोंग सादबा मायोक नै हाइखि लमलाइदा बन तौर लमलाइदा इरांग थोखरा सेन हाइदा मैतैगा तंकुल थोखरा थोपै मतुंगा मो टेलीफोन तौर हौजिक इरांग ऑर्गेनाइज होबा बन ऑर्गेनाइज होबा कांगुजे अमा पोगलाइदा लोइना लोथोखरा मकोइना चीफ नि हाय खुन लाइबसु नते चीफ नि हायना खुनसु लाइबसु नते खुनसु लाइबसु नते चीफ नि इम्फालदा लरगा चीफ इम्फालदि खुनसु लाइते गमना चीफ होइगनि Rotary Club की हार्ट प्रोजेक्ट की मनुंग चंदंग से मंत्री पुखरीदा लेबा Rotary Club of Imphal की ऑफिस दा थमोय गी लेना लेबरा हाइना येंगथोकपगी प्रोग्राम अमा पांगथोखरे Rotary Club of Polo City amadi Rotary Club of Imphal anina Gift to Life project ki manung chana chathaba screening aduda angang humpuni thoi na saruk yakhi screening aduda thamoi gi leina naba amadi hoba yawram labari chahi asigi July thada New Delhi da leiba Fortis Scotty Heart Institute da lemna layeng naba pugani mamang da su angang chamagani fu manga rom layeng duna fan bangam khrabani hairi Second Sunday khuding ki pangthopa free sugar specialist heart care camp ki ahum suba phase ngasi Sagolban Moirang Lerak Nepram Ranger da leiba Dr. Rajendra Thangjam ki yumda pangthokre Young Social Service Union Sagolban Moirang Lerak Nepram Ranger ga khusam naraga sinba camp asida chahi humpudra ki mathakta leiba miyoi singda layeng bagi khudong saba piri camp asida cardiologist Dr. Rajendra na chemical examine tawkhe loinana blood sugar test blood cholesterol test ECG amadi lungs function test ke khudong saba sing pikhe ke masigi matangda club ki secretary W Gitaranjana Dr. Rajendra gi liching makhada chahi humpudra ki mathakta leiba ahal singbu na da yektana masamau phana thamnaba pandamda club ka khusam naraga ke masi pangthopani haikhi Masigi asumloba free heart camp asi koigi morang lekta leiba mingoina panjarabda tamo Dr. Rajendra Thangjamna mahak ki makhada koina sponsor tawbiraga koi Young Social Service Union Sagolban Moirang Lerak Prime Zone lekai da leiba sina organize tawjabani Manipuri Literary Society Imphal Nastenduna Beryl Thangana iba IMD adungai ithat haina mingthonba novel lyric ama All Assembly Road ta leiba Manipur Hindi Parisad ke holda phongkhre thoramasida PDA ki chairman Tongbram Mangi Babu Society ki president Dr. Sagol Chem Lanchenba Maitai Susaruk yakhi Dr. M Priyobratana lyric asigi maramda wak ngangki Iramdamgi laminari ba phurup khudimakna apikpa maranai gi akhuba mityengda phurup amana atopa phurup singda yamna kairakadaba apunbagi saktam da soholakadaba laiba kaigadaba thabak toidabani haina International Maitais Forum na phongdokli handak palen gi thaudok forum asina yaningdaba phongdokli khud hana tharaga kona yasinaraga hekta loigani haibagi chanabi ama kanna phurup kharana chatharagliba asi khudakta lephobana phagani Manipur miyam punamak nungsi sanana laiminasi akanba Manipur ama oina bu honabada INF na achoba thodang lawgani hairi Zik sanabagi pauk lawirasi Ngasigi sanabagi pauk pizari Mayasa khagem palina point Marifudrani thoi fangduna nupa gi amadi EK Gym maibam lekai na point Marifunipan fangduna nupi gi kuntra gumdoi suba State Arm Wrestling Championship ki overall team champion oikre nupa nupi punna arm wrestler Humpudrama Panasaruk Yaduna Awang Maibam Lekai Community Hall Sathariba Kontra Humde Suba State Arm Wrestling Championship Ngasi Loshin Kre Loshin Bagi Thorumda Langthabal Kendra Hana MLA Oiramba Okran Joy Imphal West Jilla Parisad Member S Ronel Susaruk Yaki Ngasi Aroi Banumit Ki Nupi Ki Pangthok Hiba KG Yangkhaida EK Jimgi Nandini KG Yangkhai Mangada and
रोजिमला केजी हुम्फुदा एन चंचन कुमारी केजी हुम्फुद्रादा इनाउबी केजी मरीफुदा एस अरुणा अमदी केजी मरीफु मथक्की एस इनाउना अहानबा ताखरे कैटेगरी असिगी केजी हुम्फुमंगा की पांथोखिबा मणिपुर पुलिस स्पोर्ट्स क्लब की एस रोनीना अहानबा ताखे नुपा के केजी यांखई मंगा गिदा मणिपुर पुलिस स्पोर्ट्स क्लब की टीएस विद्याभूषण केजी हुम्फुगिदा लोंगमई पौलेंगलोंग केजी हुम्फुमंगा गिदा एल चित्रेश्वर केजी मरीफुगिदा एम जीवन केजी मरीफुद्रा गिदा एम डी ए सलाम अमदी केजी चामगा तरा गिदा टी एच तोंदोना अहानबा ताखरे कैटेगरी असिगी केजी हुम्फुद्रा गिदा मयासा खगेमपली की एच डिपू केजी हुम्फुद्रा मंगा गिदा टी एच रिंगो केजी मरीफु मंगा गिदा सी एच थोइथोइना अहानबा ताखे कैटेगरी असिगी केजी चामगी पांथोखिबदा ई के जिम माइबम लेका गी टी एच सरतना अहानबा ताखरे चैंपियनशिप असिगी नुपागी चैंपियन ऑफ द चैंपियन ई के जिम माइबम लेका गी टी एच सरत अमदी मणिपुर पुलिस स्पोर्ट्स क्लब की एस रोनीना नुपी की ताखरे मणिपुर पुलिस स्पोर्ट्स क्लब ना पॉइंट हुम्फुद्रा मापन अमदी हुम्फु तरुक फंगदुना नुपा अमदी नुपी की रनर्स अप ताखे मकोक मथंग तारबा सिंगदा सेल अमदी ट्रॉफी सिंग खुसिनखी ग्रुप डी की लीग राउंड मैच सानबा लोइखिबदा केएससी नंबुलेन ना विनर अमदी बीएफएएफ कैसामपाटना रनर्स अप तादुना तरातरेत सुबह चैलेंज कप की क्वार्टर फाइनल चंखरे मणिपुर वेटरन फुटबॉल एसोसिएशन सिंधुना इम्फाल की मपान कांगजेबुंगदा टीम कुन्ना ग्रुप मरी थोंना खाइदुक्तुना ममांग थागी तांग 19 नि सथरखिबा तरातरेत सुबह चैलेंज का वेटरन फुटबॉल टूर्नामेंट की ngasi सानखिबा ग्रुप डी की अरोइबा लीग राउंड मैच ता IEBFA सलानथोंगना मुसा मेजर खुलबु गोल मरी अमदा माइथि पीखरे IEBFA सलानथोंगी गोल सिंग अदु टी रंजितना मरी अमदी टी एस दिलीपना अमत चनखी अतोपा मैच अमदा KSC नंबुलेना ट्रुप्सा मालोम्बु गोल अनि सिनोदा माइथि पीखरे KSC नंबुलेन माइ पाकपगी गोल अनि अदु जुगाइसा अमदी जोहांगुलांगना चनखिबनी चथरिबा टूर्नामेंट असिगी अरोइबा मैच ओइना ग्रुप बी गी ATBFA थांमैबन अमदी KFC कैसामथोंगा सानगनी ममांग थागी तांग 13 फाउबा हिमाचल प्रदेश की धर्मशाला पांथोखिबा 13 सुबा नेशनल मास्टर एथलेटिक चैंपियनशिप मेडल फंगलक्लबा सानरोइसिंग ओकपगी थौरम मणिपुर मास्टर एथलेटिक एसोसिएशन सिंधुना खुमल लंपाक स्पोर्ट्स कॉम्प्लेक्स ता लेबा यूथ हॉस्टल पांथोखरे थौरम असिदा IGP ऑप्स मंगलेमजाव जिला परिषद मेंबर एन बसंती मणिपुर मास्टर एथलेटिक एसोसिएशन की चीफ एडवाइजर H इबोहन अमदी अतै मियोय क्यासु सरुक याखी सरुक यारुबा अमदी मेडल फंगलक्लबा सानरोय सिंगदा अचंबा खुदोल पीदुना पुंगनिंग थौगतखी चैंपियनशिप असदा मणिपुरना गोल 59 सिल्वर 95 ब्रोंज 15 पुना मेडल 119 फंगदुना ओवरऑल थर्ड पोजीशन लौरखी आइटा चैंपियनशिप सीरीज टेनिस अंडर 16 टूर्नामेंट की टाइटल चंडीगढ़ की केल्विन लौखरे मणिपुर टेनिस एसोसिएशन सिंधुना लंफेल पार्क की ऑफिसर क्लब ता स्टेट असिगे सानरोय 15 यौना पुन्ना टेनिस सानरोय 19 सरुक यादुना सथरिबा आइटा चैंपियनशिप सीरीज टेनिस अंडर 16 टूर्नामेंट ngasi लोशिनखरे ngasi सानखिबा सिंगल मैच के अहनबा सेमीफाइनल दा चंडीगढ़ की केल्विन ना अभिषेक पु पॉइंट 5 अनिदा अमदी अनि सुबह सेमीफाइनल ना असम की जगल बरुवाना मणिपुर की लुचिंगबु पॉइंट 5 दा माइथि पीदुना फाइनल चंकी फाइनल दा चंडीगढ़ की केल्विन ना असम की जगल बरुवाबु पॉइंट 3-3 सिनो सेट अनि सिनो दा माइथि पीदुना टूर्नामेंट की टाइटल लौखिबनी डबल्स के सनखिबे केल्विन अमदी देवसिस की जुराना जुगल अमदी अविजय की जुराबु पॉइंट 3-3 सेट अनि सिनो दा माइथि पीदुना विनर ओइख्रे टीम 13 सरुक यादुना ममांग थागी तांग 19 घरी मखा लेकायदा सथरखिबा 9 सुबा इमा चंगबा लेम 7th ए साइड ओपन स्टेट लेवल फुटबॉल टूर्नामेंट ngasi लोशिनख्रे लोशिनबन नमिता RFC खमनाम लेरकना अपुनबा सिनमिलु घरीबु पांजिल अहुम अमदा माइथि पीदुना टूर्नामेंट असिग मपु ओइख्रे विनर द लुपा लिसिंग कुंट्रा रनर्स अप द लुपा लिसिंग कुन प्राइज मनी होइबा टूर्नामेंट लोशिनबगी थौरमदा सोशल वेलफेयर मिनिस्टर AK मीराबाई PDA की चेयरमैन टी मंगी बाबू अमदी चंगांगई जिला परिषद के मेंबर M उथम्बीन चिंगबा मियोय सिंह थौरमपु सिंह ओइना सरुक याखी टूर्नामेंट असिदा मसक नाइबा सानरोय मदी टीम सिंगदा थौरमपु सिंहना मना मथुम पीदुना पुंगनिंग थौगतखी टूर्नामेंट लोशिनबगा मरी लेना चीफ गेस्ट ओइना सरुक याखीबी AK मीराबाईना माई पाकपा हाइबसी होनजबगी महिनी माइथीबा हाइबसिना माई पाकनबगी लंबिनी होटपु होनरबदी माई पाकतबा लेते हाइबा हौगलक्लिबा नहासिंगना खंजिनगदबनी लमदम असिदा लैरिबा नहा कयाना निशागी इपाकता तावबगी मुहुता साना खोनबदा माई ओनसिलबदी अफब खुनाय अमा सेमकटपदा मतेंग ओइगनी हाइखी
sports masana sibu aikoina hena mapangun kalhan na bumana bada tongan ba defense mayamda aikoina ngasi football da competition tawri hayang amuk cricket ta tawai hayang amuk tongan ba aikoina masana mayam singase aikoina one by one step by step tournament tawduna laiba hauragliba naharo singbu hena encourage tawbibagi rangai phadabado aside koi lai Tara mga suba second Saturday amadi second Sunday repeat chess tournament ki winner and Johan ban oikre. Kanglai Chess Academy nistinduna ya school Sanakya ton kolubda leiba academy sa chess sanaroi tara humduna saruk yaduna satharakhiba chahi mapan makha ki tara mga suba second Saturday amadi second Sunday repeat chess tournament ngasi loisinkhre. Loisinmigi thoromda hana Manipur Chess Association ki secretary oiramba TS Nabachandra amadi Kanglai Chess Academy ki advisor S Umananda su saruk yakhi. Tournament asida and Johan bana point mari G Aerosmith na point ahum Melson Yumnam na point ahum Alex amadi Yaisana na point ani makai CS Supriya amadi Konila Yumnam na point ani KS Emson Purusoton Nungsithoy na point ama makai Jenaldro amadi Elena na point amamam Lalhaiba na point makai fangduna makok mathang takre. Tentha Khongbal Welfare Association sinduna Tentha Khongbal Multiplex Ground na team taranipan group taruk thok na khaidukuna chathariba TKWA trophy gi ngasi sanaki ba ahanba mesta SYDO Tentha na veteran Ranger Kakchingbu goal ani amada amadi ani suba match ki sanaki bada WFC Moyangkhom na TNRF T athokpambu goal taruk amada maithiba piduna semi final changkhre. NIVA Naurem amadi IGO Oinam second state level case prize men open intervillage volleyball tournament ki final da thingnaragani. YBA Ngairangbam na sinduna association asigi ground na team tarani thoina group mari thokna khaidukuna chathariba second state level case prize men open intervillage volleyball tournament ki ngasi sanaki ba ahan ba semi final da NYBA Naurem na RYC Moidang Pupu set ahum sinoda amadi ani suba semi final match ke sanaki bada IGO Oinam na KYDC Team A Kachi Khulbu set ahum anida maiti piduna final changkibani. Club Nimpu Mangagi Thongzu Kendra United Club Association sinduna mani suba Thongzu Kendra Games asidagi Kakwa Lamdai Bungda Haukre. May gitang tara tret fabusa thagada games asida event humpuromda atho ehen tanagani. Tharom asiga mari lainana Torch Rally amaga loinana haudokpagi tharomda MLA KS Joy Kishan MLA TS Biswajit Association asigi President SI Samu amadi Jila Parisad Pradhan Singsu saruk yakhi. Tharom asiga mari lainana MLA Joy Kishan political gi wafam thadok naduna aseng ba miyam gi thabak tawbatai senthok lezada ba thabak fangbagi khudong saba leina ba Manipur da games and sports na unemployment sot kayamrum tauri Manipur sarkar na indigenous games sing yokhatna ba honna bidabasi laibak thibani haiba wafam sing fangdoki. MLA Biswajit na sana khona bana amaga hena nungsinaba purakpada achoba mateng oi ngarang India ki Prime Minister Narendra Modi na lauthokhi ba insurance scheme sing mahaki kendra gi miyam punna yauhoba chungani haikhi. Aikhoi gi yelhongai de gi loina raklaba masana sing asigi mirol na yokhat patangai phade haina Works Minister Dr. KS Ratan Kumar na phongdokri. Mayang Imphal ki contract leiba iwudo awang ba soraren gi chahi gi harau bagi thoranga mari leinana pangthokhi ba mukna changdamna bagi thoramda wafamasti phongdokhibani. Tharamasa Speaker TS Lokeshwar Parliamentary Secretary K Megha Chandra MLA E Chan Susaruk yakhi. Speaker TS Lokeshwar na yelhongai de gi mukna si chahi mayai chalaba singna changdam narakhi masina naharol singbu achumba lambida lamjing bada achoba thodang lawi haikhi. Minister Ratan Kumar na aikhoi gi lai harau bam sungnat ki thorum kyada mukna si yamna maru oiba machak amani masana si mami samtharagli si kokhanduna haurakliba mirol singda pamhannaba nat ki thorum khudimakta yawaningi haikhi. Khetrigaon Kendra gi manung de leiba tongan ba masana singda medal fanglakpa sanaroi singamadi ko sing okpagi thoram pangthokre.
CPI Khetrigao local na sinduna Kongba nong thongbam lakai da leiba Dr. O Nobugi yumda pangthokpa thoram aduda Telau Chana Jila Parisat member T Ratan Top Dusragi Pradhan TS Gom TMD atai myoy kya maru oiba myoy sing oina saruk yakhi thoram aduda Kendra sigi tongan ba masana da champion oiduna medal phanglaklaba sanaroi sing amadi coach sing da achamba khudol pot sing piduna ikai khumnaba utkhi thoram aduga mari leinana Jila Parisat member T Ratana Fongdokibada medal Fanglaklaba Sanaroi Singna Makhatana Sanaduna Hena medal Longnaba Honabiu Loinana Hogalakliba Naharo Singsu Semnaba Honabiu Amarumda medal Loba Haibasi Taraiba Tabak Nate Tangkak Kaya Mai Paklaba Matungda Loba Ngamlakibani Maramaduna Miam Namakoi Pungning Togat Pamtoi Haiki Madugi kakhalugi manungda leiba kakhal macha mayam sidu masi salma ik thalalakana maduga phangai maneba koi mai pakpam lai phangapante Ngasinong magiwaiba ingasagi pau pizari ICAR lamfel patagi fangba paugi matungina ngasigi khwaidagi saba degree Celsius 13.3 khwaidagi ingba degree Celsius 18.3 nungsita yauba iseng manilgi chang ayukta chada marifudra mathoi nungthildana chada humphudra nongjugi chang nil Luisilak padamarui bapau amuka na pizari Manipuri Sahitya Parisat Imphal gi recurring grant oina lupa lakh manga piragani haina Chief Minister Okram Ibobina Fongdokre Jiri Tupul Railway Line sembagi thabak tawriba company gi miyoi sing tatana phapun bagi thabak makhatana satharak labadi Kuki NP amadi Kuki Chief Association lemna tharoi hairi amadi Mayasa Khagem Palina Nupagi amadi EK Gym Maibam Lekai na Nupigi Kuntra Humdoi Suba State Arm Wrestling Championship ki overall team champion oikre ISTV na pizaba Manipuri pau mata siloi jere mining tabira punamapu amuka na khurumjari